Loyalam E-PAO tabi bakutima po hitram susmitana namitangi po pizari aham dapat headline. Myanmargi Khutlai Paiba Kangbu ama Manipurda Changsinkhre Hairibasi Aranbani haina police na phondorakli. Mohan Bhagavat na November kunda Zepi na Dana November kun mathoida Imphal da lakadauri. ZDU Manipurgi President KH Birena Bihargi Chief Minister bu thagakre. Pausando na pijari. Myanmargi Khutlai Paiba Kangbu ama Manipurda Changsinkhre Hairibasi Aranbani haina police na phongdokre. Social media da Myanmargi Khutlai Paiba Kangbu ama Manipurda Changsinkhre haina video ga konan thagalibadu Aranbani hairiba video adubu share toribasigi mathakta angyu eba akaiba thabot lokhatpa yai haina Manipur police ki maikadigi clarification ama issue tokre. Clarification adugi matung ena hairibana asigumba video sing social media da thagalakpasi miyamda akitu jumba poknaba khonabani maramadana police ki maikadigi asigumba aranba information sings circulate toribasigi mathakta legal action lokhatpa yai haina akanma warning torakli. State asida leriba security forcing yauna border area da deploy toriba security forcing mikupna homshinga lei miyam asoi angam thoktanaba amasung santi thamnabagi damakta mathau taba measures sing lokhali state asigi district khudimaki khudongthine oba jaga singda area domination amasung search operation gi thabak leptana chathari national highway singda gari sing asoi angam yaudana free da chathok chasit yahanabagi damak sensitive area singda security convoy sing piri masigi mathakta manipur gi ching amasung tampaki tongan toma famsingda checkpoint chamagata mari hangdoktuna thabak tori maram aduna miyamna aranba video amasung managing asi thabiganu haina appeal tori hari Mohan Bhagavat na November kunda Zepi na Dana November kun mathoida Imphal da lakadauri BJP gi national leaders in Manipurda PR lautholaga popular government ama semangani habigi thazaba hanjin pikraba matungda Rashtriya Shama Sevak Sankhya RSS ki Luchingpurel Mohan Bhagwat tha asigi kunda amasung BJP gi national president JP Nadana November kun mathoida Imphal da lakadauri Thazabia mafamdagi phangba pauna hai Manipurda hauze thokliba kanglup ki irang amasung masiga loina riba khudong chadaba pumna maksing asi hek horopodagi hauna RSS na mikumna homsing na yangsilaga lagli Manipurda popular government amasembagi tangai fadaba leire masimak state asigi miyamna khorang na ngaiduna leiri haibasi RSS ki mari leneba singna khanghanduna lakibni RSS ki Luchingpurel asina Manipurda lakaduribasi political gi mari amatal lehenabagi mamidi tahaloi adumapu loda thumna BJP gi Luchingba sing amasung MLA kharadi soidina unagani haina panari masigi sumathakta Luchingba asi Chuchampur amasung Kangbu pilomda chatuna kuki singasu unagani habigi thazaba leinari ZDU Manipur gi President KH Birena Bihar gi Chief Minister bu thagakhre Bihar Assembly mikhalda JDU na chawna mai pakpangam kibada ZDU Manipur State Unit ki thomi lising kaya gi mohut selaga state asigi president Khetremeyum Birena Bihar gi Chief Minister Nitish Kumar bu thagat pafongdorakli Khetremeyum Birena Nitish Kumar da ib cherol amada hai ingkumja lising ani kunda party asina mai pakiba adudagi handaki mikhal asida mirep sina mai pakpugi chang asi saru ani henba ngamlei masimak Bihar gi miyamna hokiba chahi kun asida Nitish Kumar amadi mahaki layakta thazabagi khudam amani loinana ngarang lauthokiba mikhal gi fan asina fazaba wahai wata kaya na kholaw kaya lawbudagi di chakhotpa amadi accountable government amada miyamna hena pami haiba adugi khudam amani lakadriba chahi manga asida Bihar gi miyamda afaba lengak lon ama pibuga loinana Nitish Kumar gi lenga asi atopa state singnasu tamjaningai oiba khudam amani haina chirol aduna makhatarakli Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Security force na haukiba numit humni asigi manungda district anida lam acre chani da tharamba popi yanthakre Security force na leptana chatharakpa anti narcotic operation gi manung chana haukiba tang tarani thoidagi taramari fawbada serapati amasung Kangpopi district da lam acre chani da tharamba popi pamising yanthatuna manghangkhre haukiba tang taramari da lamlai chingfai hill range thawai kuki hill range
Dali and Tora Villas Hill Range amasung Kachai Tikol Hill Range yauna Ukhul District ki tongan tongan mafam singda lam ekor chamaga tara humdoi da tharamba popi pambi sing yang thatuna manghanki Operation aduda popi thariba jaga sing aduda leramba farm hatara su amanga ta thonghanki Haukiba November tara humdoi da Security Force na Forest Department yauna atopa government agency singa loinana Letan Police Station gi Molan Hill Range da lam ekor kontra manga da tharamba popi pambi sing yang thatuna manghanki loinana mafam aduda leramba khangpoksang ahumsu amanga ta thonghanki November tara ni thoida Kangpopi Police Station gi manung janba thonglang akutpa amasung Songjang Hill Range da lam ekor Yang taruk ta tharamba popi pambi sing yan thatuna manghanki farm sing adu da leramba khangpoksang taramapan harbek tara amasung thombek mapan su amanga ta thonghanki atopa operation amadana ngarang November tara marida Security Force na Senapati District ki Maram check post ta Assam dagi mioi ani kg kani kg tarani pang gram chani ga kona na phaki farba mioi sing adudi Fazu Ali amasung Aimul Hakkawi Hairiba operation asi Security Force na hauzik state asida drug maru phone na muthana ba Khaliba asigi manung chena chathakibani hari Mayang Imphal Konumada dukan taret mai chakpada matai manaw asokapan nangduna hospital da laikana kray Ngarang numidang pung 10 minute yang khairom taba matamda Mayang Imphal Kendragi manung chena Konuma maya lekai da khanghaudana horapa maina dukan taret maina chakhibaga lunena matai manaw ani maina chakpadagi aruba phibam da laikana kray hari pauche asina thodok thopamdagi phangba paugi matung inadi laibak thiba thodok adu ngarang numidang pung 10 minute yang khai taba matamda thokibani mai adu grocery dukan amadagi horaktuna mathang wainaraktuna atai dukan taruk amasu maina chakhi mai chapagi thodok adu da MD Himat Khan chahi kuntra taret apopa MD Nasir Khan amadi mahakilona bi abe chahi kuntra ni thoi asokapanakhi solaba matai manaw ani adu khudakta James ta pukhalaktuna laikhanakhi adubu MD Himat Khan ka hena sopadagi Rims ta refer tawduna hauzik laing chathari hari pau asina hai dukan sing mai chaklakpa aduda manak nakpada leiba miyosingna khanglakpadagi khudakta miyamna mai kadaba honakhi thodok thopamda police amadi fire service ki kamu laktuna mai kanbigi tabak chathaki mai chakpagi thodok aduda charakna lupa lak humdraronggi malchang amang ata thoklamba yai haina panari adumoinamang mai adugi haurakpham huzik phawbagi oina khamangamdri hari Luhongbada tawhaidaba thabak tawkiba adugi lale soikre hajarakre hani iolna phondorakli Inat yokhat lupting iolna miyamga lunena paksana jangsilakliba khunai asigi miyamge luhong khongdongbada tawhaidaba thabak thoram mayam ama tawshin yansilakliba asi karamna tawhoiledage habigi matangda AMS ke office ta EOL gi thomishinga Heritage Convent gi Executive Director Sanjam Bam Bikramga punna famina duna tana tinamina kre haina EOL gi General Secretary MJ na press thadorok pa Cherol asina hari Cherol asina hai tana tinamina khibaga lunena haukiba namit kharani gi mamangda oja asigi machanu pilu hombada tawhaidaba khara tawkiba adugi asoiba adu punna wakhal tamina khi khunai asigi luhong khongdobagi kaifadraba machat adugi maram sing kupna khangminabaga lunena mahak masana miyamda soikre like lan kre hajabaga lunena matung tarakpada iol amadi miyamna pakhalakliba khunai asigi generation kanabagi damakta changsilakliba public mass campaign asibu sagwatmina bahaina su lepnaki haina Cherol sina hari Mumbai airport custom gi kangmuna lupa koti tarani thoirong gi ganja amadi sana phakre Mumbai airport custom officer sena tha asigi tara dagi tarani thoi pabugi manungda lupa koti tara henbagi ganja amasung lupa koti anirong gi sana phagat pangamkhre akaknaba paw ama phangbadagi custom officer sena Bangkok tagi lakpa tongan ba officer singdagi ganja sing adu phakibani hari Hingbagi haktagi sangai festival na hena lumna lawroidabani haina UCM na phongdorakli PR lengakna Manipur miyangi hingbagi haktagi sangai festival na hena lumna lawroidabani haina United Committee Manipur UCM na thadorokpa Cherolama na phongdorakli lup asigi Information and Publication Relations Secretary Soibam Anil na khudyak piduna thadorokpa Cherolama na hai hauzik oriba phibam asida sangai festival pangthokna ba sem saribasi miyamna chei ani makhai hena awawa mayokna duna laklingi cherak asida sangai festival pangthokna ba thorang lokalaglibasi miyamgi mayokta chatharakpa thawongni haina lawi isagi iramdamda ningtamna chathok chasin tawba yadana leiringi cherak asida karamna festival asina Manipurgi identity culture tourism promotion tawgodoribanu miyam humna sangai festival boycott tawinasi UCM nasu festival asi boycott tawnaba sem saduna leire hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Aroibada maroiba pa amuka hana pizari Myanmargi Khutlai Paiba Kangbu ama Manipurda Changsinkhre Hairibasi Aranbani haina police na phongdorakli
Mohan Bhagawatna November Kunda JP Nadana November Kunmathoida Imphal da lakadori. ZDU Manipurgi President KH Birena Bihargi Chief Minister bu thagakhre. Matang asida Loyalam E-PAO na namitangi pao bibil lezare tabili ba khudimak po amuka hina kurumjani.